Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau thamna pokpida Kukisingna nongmai kaptharakpada maira paibi ima amagi khongda khetlaga panduna sokle adubu kaisu khudong thiningai oidre hairi hotel shutdown gi khongjang mapung fana sogatkani kokomi women wings khulngakpa hatpa amadi fajinkibaga mari lenana semkiba JEC singna ngasi numidang wairam pung 6 tagi hayeng numidang wairam pung 6 phauba Manipur pumbada kauriba pung kunmari ki total shutdown mapung fana sogatkani haina coordinating committee on Manipur integrity kokomi women wing gi Choirol amana hairi Choirol asina hai haukiba December 10 ga marida Manipur police commando na salungpham area da khulngakpa laisram prem nongmaina kaptuna hatkiba amadi khulngakpa taruk tongan ba charge kaya toksinduna fajilaga thamkibagi mayokta JEC na kauriba total shutdown mapung fana sogatkani tha 14 helaglaba irang asi laksinaba amadi waroisin puraknaba center amadi state lengano honadana lakpadagi miyagi punsi amadi lanthum kanjanaba khulngakpa thorakhibani haibasi paliba lenga asina khangadabani irang asi hawrakpada lenga asina state ki leiriba security force singna irang laksinbada khudong chadaba lei haina phongdokhiba wafam leikre asiguma lenga ki maikaidagi phongdokhiba wafam kaya asidagi miyagi punsi kannaba thawai khubak ta haptuna khulngakpa kaya na loijing loya kaya da miyagi punsi amadi lanthum kanduna lakhibani haibasi lengak na khangadabani amaromda central security force kaya leirabasu chin kuki narco terrorist singna chingthaktagi nongmai amadi bomb kaptharakpa ngasi su leptri asiguma chiraba tanja asida miyagi punsi amadi lanthum kanmana thawai khubak ta haptuna chobo thodang lorakhiba khulngakpa singbu paliba lenga asina hatpa amadi fajinbasi pangdabagi matau adu utpani haina miyamna lawi haina chuchero asina makha taragi batang kunmari dagi hona kuki militant singna Imphal East ki yengang pokpi police station gi manung chanba thamna pokpi sabuko khunau sana sabi santi khongbal amasung yengang pokpi da leiba maitai khulsing da leptana chatharakiba attack ki manung channa ngasi su hariba khulsing asida ayuk pung 8 makhai rom tabadagi bom yauna akanba mawong da Landarakre thaudo aduna maram oiraga khulasigi mioi sing safagadaba mafam sing da lanjenakre Kukisingi Landarakpa jaga sing aduda CRPF amasung police commando sing thomjinduna akanba mawongda nongmai kapnakre combined force ki maikaidagi Kukisingi leiriba jaga sing aduda bomb kapsinduna athengba fawba khutthongnakre nongmai kapnabagi thaudo aduda police commando gi personnel ama yauna mioi ahum sokle army amasung maira paibi singi marakta chawna muknakre soklaba police commando personnel adugi mamingna ke Haridas 38 apokpa ke Rajen kawi Khabai soida leiba special commando unit leibani Kukisingna kablakpa nongmaina mahaki oi thangba lengjumda maru ama panduna soki soklaba personnel adu khudakta ambulance ta Jenims ta pukhatuna laikanaki adubu khudong thiningai di oidre thaudo aduda khunja amasung bom machena panduna khutki khutsada soki adubu khudong thiningai di oidre ngangom tombi mapuroiba ibocha kaubi maira paibi amasu makhong animakta nongmai maruna panduna yengang pokpi primary health center da pukhatuna laikanaki adubu yamna ka hena sokpadi oikide thaudok thokphamdagi phangba pauna haribana ngasi ayuk pung 8 makhairom tarakpadagi hauna Imphal East district ta tainaba Kangpokpi district uyokching amasung masigi akoibada jaga singdagi pampi bom yauna afaba makhalgi khulaising sizinadna attack chatharaki Kukisingna Landarakhiba aduda maram oiraga thamna pokpi sana sabi santi khongbal yangang pokpi amasung sabungo khunauda leiba mioi sing safan gadaba mafam singda lanjenaki ahal oiraba Chenba ngamdaba mioi kaya imung manunggi mioi singna poraga chenaki Kukisingna kaptharakiba bom ama santi khongbal da leiba oinam ingocha amasung WG10 gi yumthakta tasinuna pokhaibadagi yumgi saruk kaya amangata thoki adubu hana yum adudagi lanjena khibana maram oiraga imung manunggi mioi singdi amata Asok Apan Nangkhre Kukisingna attack chatharakiba adudan manak nakpada leiriba CRPF police commando amasung khunja volunteer singi maikaidagi handuna akanba mawongda khutthongnaki adubu Kukisingna chinggi mathakta leire ba oikhibanina combined team sing na changchin bangam khide oiragliba phibam aduda Imphal dagi ahenba police commando team sing MPB Casper yauna mafam aduda changchin ki CRPF ki DIG on Spremjit masamakna lead tawba team mafam aduda laktuna phibam adu yengsin ki adumapu CRPF amasung police commando team aduna Kukisingna nongmai kaptharagliba ching adu tamna changsinaba honabada Murai lamkhaida Gorkha regiment ki kangbuna Casper faijinduna thalaga thamki thaudo aduda commando singna chawna muknaki yamlaba maira paibi sing tholaktuna Gorkha regiment ki kangbuda onsenduna nakhoi sing asi khunja sing kanba laklibra natraga Kukigi michangchang balaklibra haina pendabagi kholau kaya lauki loinana faijiliba Casper gari adu thaudo u haina onsenduna launaki Murai lamkhaida Gorkha regiment lambi thatnaba honariba adubudi maira paibi sing amasung police commando singna ngamduna namduna makhatana Changsil laklabasu sana sabi taba lambi ki sarukta leiriba santi khongbal
Thongkhongda Armina Makhoi Casper amadi bulletproof gari sing lambida faijinduna CRPF amasung police commando sing changsinaba hotnabada athingba piki thawdo aduda police commando sing ga chawna muknaba thoki thawdo aduna maram oiraga nakalani gi marakta nongmai tawduna muknaba phawba thoki muknariba aduda mobile footage loramba army gi personnel ama mara paibi singna thomjinduna camera munki ayuk pung 4:30 rom tabada hauna nakalani gi marakta leptuna nongmai kablakhiba adu numidang waram pung 3 tabada khara hanthaki adobo pung 6:30 rom tarakpadadi Kukisina bom yauna akan mamongda landaraki combined force ki maikai degi searchlight kap tuna Kuki militant sing tamna bom kapsin ki adobo armina chathari bathawong sing adobo di miyamna pena khidre thawdok thokfam da leiramba masang maming takthongning da bamaira paibi luchingbi amana phongdoraki bada kariguma makhoina maming panduna wangang lubada armina tungda kari tawrakada ki haibege ki belaibana phongdok tabani adobo armina irang asi laksin ge haina khalabadi nong machanga da banate uyok jingda leiba Kukila lauba sing adu kuntra nifu subanate mafam asida Kukila lauba sing na fong na bunker saduna amasung firal thetuna operate tawbada natana toine maitai khun sing da landari aduga mafam adu da operate tawriba army amasung central force ki masing di asuki matik yami makhoina changsinduna operation tawbada Kukising karisu tawba ngamloi adubo army na Kukisingi favor da thabak tawbana toina maitai khosin attack cha tharakhibani haina pendaba wafam kaya phongdoladuna makhoina Kukila lauba sing thengnaba ngamloi hairabadi mafam asidagi chatphikro kunja volunteer sing amasung state force ka punna thengna ja horagi haina phongdorakhi Kuki militant sing na kan mamong da Landarakpa police personnel ama khulngakpa ama soklei Imphal isi yangang pokpi police station gi manung chanba thamna pokpi sana sabi amadi santi khongba da Kuki militant sing na ngase yu pung 13 tabada bom amadi nongmaina kan mamong da Landarakre ngasi nungthila thengba phawbo chathakiba nongmai kamna bagi thawdo adu da special commando personnel ama amasung khulngakpa ama soklei press na phangba pawda soklaba commando personnel adu Imphal West ki manung chanba lamdeng khunau lamsangdagi ke Haridas kunthraga tare apokpa ke Rajan kawi mahaki oi thangba lengjum maya da nongmai maru ama panduna sokpani khudakta Jenims hospital da pukatuna laikanaki mahaki fibam nungsa thiningai oidre hairi thawdo adu da khulngakpa Meeoi amasu khutsa da nongmaina panduna soki khudakta manang nakpa primary health center da pukatuna laiyengki soklaba khulngakpa dugi maming matha khangba ngamdri paw sina makha tarduna ngase yu pung 10:94 rom tabada Kuki militant sing na ihan hanba oina natum sing amasung uyok chinga naknaba Kangpopi district ki taina fam oiba mafam sing dagi thamna pokpi sana sabi amasung santi khongbal tamna bom amadi nongmai kapsin duna Landaraki Kuki militant sing aduna atat akham leitana attack chatharakpa aduna maram oiraga maitai khulgi asigi khunja sing safagadaba mafam sing thiduna leinaki hairi nongmai kapa adu ngaihak kanarabasu lepa leitana chatharakpadagi maikai adomna ngak senaba leiriba CRPF amasung Manipuri police commando sing thomjilaktuna khud hanbaga loinana nakalani gi marakta kan mamong da khuthongna khi amaromda Kuki militant sing na bom yauna kan mamong da Landarakpa dagi ahenba commando personnel sing changshin na bahona dabada Indian army na yangang pokpi santi khongbal gi lambi da Casper gari thachinuna thamduna chanlan khide thawong adu da miyamna saunarakpa dagi army sing adubu namkhai duna commando personnel sing namphuda Kuki militant sing thengnana ba changchin khi khuthongna ba du nungthil athengba phawba ngaihak kanaraga leptana chathabaga loinana maduda commando personnel ke Haridas nongmaina pankhibani security ge ahenba personnel sing mafam maduda changsilakpadagi nungthil pung 5 rom taba duaida khuthongna badu control tawkhi hairi panba yabadi thasi kunmanga Christmas numita Imphal East ki sinam komda Kuki khulai paiba singna bom amani nongmai kapsinduna Landarakhraba matung numit adumagi numidangdagi hauna sana sabi thamna pokpi santi khongbal amasung sabung khongna chingba mitai khulsingda leptana landa chatharakibani